ꯃꯌꯥꯝꯕꯨ ꯑꯍꯟꯃꯛꯇꯗ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯖꯔꯛꯄ ꯋꯥꯔꯤꯗ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯉꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯑꯁꯤꯗꯅ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯑꯣꯏꯔꯤꯕ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯊꯣꯏꯕꯤꯆꯥꯗꯣ ꯂꯩꯁꯦꯝꯕꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯈꯤꯗꯦ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯀ ꯂꯩꯁꯦꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯂꯤꯟꯊꯣꯏꯅ ꯅꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯀꯟꯐꯔꯦꯟꯁ ꯈꯔ ꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯀꯟꯐꯔꯦꯟꯁ ꯈꯔ ꯄꯤꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤ ꯂꯤꯟꯊꯣꯏꯗꯤ ꯌꯥꯝꯅꯁꯨ ꯂꯥꯡꯖꯩ ꯋꯥ ꯉꯥꯡꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯀꯣꯏꯖꯗꯦ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯂꯤꯟꯊꯣꯏꯗꯅ ꯑꯌꯥꯝꯕ ꯉꯥꯡꯉꯤ ꯊꯣꯏꯕꯤꯆꯥꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯦ ꯋꯥ ꯉꯥꯡꯂꯕꯁꯨ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯉꯥꯡꯕꯅꯤ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯤꯟꯊꯣꯏꯗꯅ ꯉꯥꯡꯉꯤ ꯂꯤꯟꯊꯣꯏꯅ ꯍꯥꯟꯅ ꯂꯩꯁꯦꯝꯕꯗ ꯑꯁꯨꯝꯅ ꯍꯪꯉꯤ ꯇꯥ ꯂꯩꯁꯦꯝꯕ ꯅꯪꯁꯤ ꯂꯣꯏꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯗꯣ ꯅꯪꯁꯤ ꯑꯩꯗꯤ ꯃꯁꯛ ꯈꯪꯗꯦ ꯅꯣꯡꯃꯇꯪ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯁꯤꯗꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯨ ꯅꯪ ꯃꯁꯛ ꯈꯪꯖꯒꯦꯕ ꯂꯤꯟꯊꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯁꯦꯝꯕꯁꯨ ꯌꯥꯔꯦ ꯍꯣꯏ ꯑꯗꯨꯗꯤ ꯅꯣꯡꯃ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯑꯁꯨꯝꯅ ꯃꯇꯝ ꯊꯥꯅꯕꯗꯒꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯎꯅꯈꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯅꯨꯃꯤꯠꯇꯨꯅ ꯑꯍꯥꯟꯕꯅꯤ ꯂꯤꯟꯊꯣꯏꯅ ꯂꯩꯁꯦꯝꯕ ꯎꯕ ꯃꯁꯛ ꯈꯪꯕ ꯊꯣꯏꯕꯤꯆꯥꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯕ ꯃꯇꯝꯗ ꯋꯥ ꯄꯥꯛꯅ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯂꯤꯟꯊꯣꯏꯇꯅ ꯋꯥꯔꯤ ꯁꯥꯕꯅꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯁꯦꯝꯕꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯂꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ ꯂꯩꯁꯦꯝꯕꯁꯨ ꯂꯤꯟꯊꯣꯏꯒꯤ ꯃꯤ ꯀꯣꯏꯖꯗꯕ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯣꯏꯗꯅ ꯗꯣꯡ ꯗꯣꯡ ꯉꯥꯡꯕ ꯀꯌꯥ ꯑꯗꯨꯗ ꯂꯤꯟꯊꯣꯏꯒꯤ ꯃꯇꯧ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯂꯤꯟꯊꯣꯏꯗꯤ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯩ ꯑꯗꯨꯒ ꯀꯦꯕ ꯂꯥꯡꯕꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯤꯅꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯔꯛꯄꯗ ꯃꯥꯅ ꯀꯦꯊꯣꯔꯛꯄꯁꯦ ꯄꯥꯈꯪ ꯃꯆꯥꯁꯤꯡꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯂꯤ ꯌꯦꯡꯕꯗꯁꯨ ꯑꯄꯦꯟꯕ ꯅꯥꯏꯗꯦ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗꯅꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯍꯦꯛꯇ ꯉꯥꯎꯅꯔꯤꯕ ꯍꯦꯛꯇ ꯀꯂꯛꯅꯔꯤꯕ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯒꯗꯤ ꯂꯤꯟꯊꯣꯏꯒ ꯊꯣꯏꯕꯤꯆꯥꯒꯗꯤ ꯃꯁꯛ ꯐꯖꯕꯗꯤ ꯊꯣꯏꯕꯤꯆꯥꯅ ꯍꯦꯜꯂꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯆꯥꯗꯤ ꯌꯥꯝꯅ ꯆꯝꯅ ꯂꯩꯕ ꯐꯤꯔꯣꯟ ꯁꯦꯠꯄ ꯃꯇꯝꯗꯁꯨ ꯐꯅꯦꯛ ꯁꯦꯠꯂꯒ ꯏꯆꯝ ꯆꯝꯅ ꯂꯩꯕ ꯃꯇꯧ ꯀꯌꯥ ꯑꯗꯨꯗ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯃꯍꯥꯛ ꯃꯁꯛ ꯐꯖꯔꯕꯁꯨ ꯃꯥꯒꯤ ꯇꯨꯡꯗ ꯏꯟꯅꯕ ꯃꯍꯥꯛꯄꯨ ꯄꯥꯝꯖꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯥꯏꯕꯗꯣ ꯄꯥꯛꯅ ꯇꯧꯗꯦ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯄꯥꯝꯖꯔꯤꯕꯗꯤ ꯂꯤꯟꯊꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅꯤ ꯂꯤꯟꯊꯣꯏꯒꯤ ꯌꯥꯝꯅ ꯀꯦꯖꯕ ꯋꯥ ꯉꯥꯡꯕ ꯃꯇꯝꯗꯁꯨ ꯃꯤꯈꯠꯑꯣ ꯅꯥꯈꯠꯑꯣ ꯄꯥꯈꯪꯁꯤꯡꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯐꯝꯅꯤ ꯅꯨꯃꯤꯠꯇꯨꯗ ꯂꯩꯁꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯅꯤ ꯂꯤꯟꯊꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗ ꯂꯩꯁꯦꯝꯕ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯈꯤ ꯂꯤꯟꯊꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯉꯥꯎꯖꯕꯗꯣ ꯈꯔ ꯈꯔ ꯐꯥꯎꯕꯒꯨꯝ ꯇꯧꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯂꯩꯁꯦꯝꯕꯒ ꯊꯣꯏꯕꯤꯆꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯂꯩꯁꯦꯝꯕꯅ ꯍꯦꯛꯇꯃꯛ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯗꯣ ꯐꯣꯟ ꯑꯃꯈꯛ ꯇꯧꯁꯤꯜꯂꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯦꯝꯕꯅ ꯊꯣꯏꯕꯤꯆꯥꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤꯆꯥꯁꯨ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯆꯝꯅ ꯈꯜꯂꯤ ꯂꯩꯁꯦꯝꯕꯅ ꯍꯥꯏꯔꯛꯄꯅꯤꯅ ꯃꯃꯥꯟꯅꯕꯤꯗ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩ ꯂꯤꯟꯊꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯄ ꯑꯗꯨꯒ ꯋꯥ ꯉꯥꯡꯕ ꯃꯇꯝꯗꯁꯨ ꯀꯦꯅ ꯀꯦꯅ ꯉꯥꯡꯕ ꯀꯌꯥꯗꯣ ꯑꯁꯣꯝꯗꯗꯤ ꯂꯩꯁꯦꯝꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯕꯅꯤ ꯂꯤꯟꯊꯣꯏꯁꯨ ꯀꯣꯏꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯊꯣꯏꯕꯤꯆꯥꯅ ꯐꯔꯨꯕ ꯄꯨꯛꯆꯦꯜ ꯁꯦꯡꯂꯨꯕꯗꯒꯤ ꯄꯨꯝꯅꯃꯛ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯩꯁꯦꯝꯕꯅ ꯊꯣꯏꯕꯤꯆꯥꯗ ꯍꯥꯏꯔꯦ ꯅꯈꯣꯏ ꯏꯃꯥꯟꯅꯕꯤ ꯂꯤꯟꯊꯣꯏꯗꯣ ꯃꯈꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯨꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯣ ꯑꯩꯗꯨ ꯈꯪꯗꯦ ꯑꯩꯈꯣꯏ ꯅꯣꯡꯃꯇ ꯀꯣꯏꯔꯨꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯏꯕꯤꯆꯥꯁꯨ ꯏꯆꯝ ꯆꯝꯅ ꯌꯥꯈꯤ ꯅꯨꯃꯤꯠꯇꯨꯗ ꯂꯩꯁꯦꯝ ꯑꯃꯗꯤ ꯊꯣꯏꯕꯤꯆꯥ ꯂꯤꯟꯊꯣꯏ ꯈꯣꯏ ꯌꯨꯝꯗ ꯆꯠꯈꯤ ꯅꯨꯃꯤꯠꯇꯨꯗ ꯂꯤꯟꯊꯣꯏꯒꯤ ꯌꯨꯝꯁꯨ ꯂꯩꯁꯦꯝꯕꯅ ꯈꯪꯂꯦ ꯑꯗꯨꯒ ꯂꯤꯟꯊꯣꯏ ꯈꯣꯏ ꯌꯨꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯃꯤꯟꯅꯈꯤ ꯐꯅ ꯀꯨꯏꯅ ꯐꯝꯃꯤꯟꯅꯩ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯂꯩꯁꯦꯝꯕꯒ ꯊꯣꯏꯕꯤꯆꯥꯒꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯂꯩꯁꯦꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯂꯤꯟꯊꯣꯏꯗ ꯐꯣꯟ ꯇꯧꯁꯤꯜꯂꯣ ꯃꯍꯥꯛꯁꯨ ꯌꯥꯎꯍꯜꯂꯨ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥꯗ ꯍꯦꯛꯇꯃꯛ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤꯆꯥꯁꯨ ꯍꯟꯗꯛꯇꯤ ꯂꯩꯁꯦꯝꯕꯅ ꯇꯣꯏꯅ ꯍꯥꯏꯔꯛꯄꯅꯤꯅ ꯅꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯐꯥꯎꯔꯝꯃꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯃꯤꯗ ꯐꯣꯟ ꯇꯧꯁꯤꯜꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯔꯛꯄ ꯀꯌꯥ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯣ ꯆꯤꯡꯅꯕ ꯅꯨꯡꯉꯥꯏꯇꯕꯁꯨ ꯈꯔ ꯐꯥꯎꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯕꯁꯦ ꯂꯤꯟꯊꯣꯏꯗ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ ꯊꯣꯏꯕꯤꯆꯥꯅ ꯅꯣꯡꯃ
ꯂꯤꯟꯊꯣꯏꯗ ꯐꯣꯟ ꯇꯧꯏ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯂꯤꯟꯊꯣꯏꯒꯤ ꯅꯝꯕꯔ ꯑꯗꯣ ꯌꯥꯝꯅ ꯀꯨꯏꯅ ꯋꯥꯏꯇꯤꯡ ꯂꯩꯈꯤ ꯊꯣꯏꯕꯤꯆꯥꯗꯤ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯆꯝꯅ ꯈꯜꯂꯦ ꯑꯇꯣꯞꯄ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯗꯃꯛ ꯐꯣꯟ ꯄꯥꯏꯔꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯦ ꯃꯤꯅꯠ 10 ꯔꯣꯝ ꯂꯩꯔꯒꯁꯨ ꯑꯃꯨꯛꯀ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯑꯗꯨꯗꯁꯨ ꯂꯤꯟꯊꯣꯏꯒꯤ ꯅꯝꯕꯔ ꯑꯗꯣ ꯋꯥꯏꯇꯤꯡ ꯑꯗꯨꯝ ꯂꯩꯔꯦ ꯊꯣꯏꯕꯤꯆꯥꯅ ꯈꯜꯂꯦ ꯀꯩꯅꯣ ꯋꯥꯏꯇꯤꯡ ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦꯗ ꯑꯗꯨꯕꯨ ꯋꯥꯏꯇꯤꯡ ꯐꯅ ꯂꯩꯔꯕꯁꯨ ꯑꯩꯅ ꯐꯣꯟ ꯇꯧꯔꯕꯗꯤ ꯃꯥꯁꯦ ꯄꯥꯏꯈꯠꯄ ꯌꯥꯔꯤꯕꯅꯤ ꯀꯅꯥ ꯃꯤꯒ ꯋꯥꯔꯤ ꯁꯥꯔꯤꯕꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯔꯤꯕꯖꯥꯠꯂ ꯍꯥꯏꯗꯨꯅ ꯂꯤꯟꯊꯣꯏ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯦ ꯃꯤꯅꯠ 15ꯒꯤ ꯃꯇꯨꯡꯗꯗꯤ ꯂꯤꯟꯊꯣꯏꯗꯣ ꯊꯣꯏꯕꯤꯆꯥꯗ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯑꯦ ꯊꯣꯏꯕꯤꯆꯥꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯂꯤꯟꯊꯣꯏꯅ ꯍꯥꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯏꯕꯦꯝꯃ ꯑꯩ ꯅꯪꯒꯤ ꯐꯣꯟ ꯂꯥꯛꯄꯗꯣ ꯄꯥꯏꯈꯠꯀꯦ ꯇꯧꯕꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯀꯥ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯈꯤꯕꯗꯒꯤ ꯑꯩ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯪ ꯁꯥꯎꯅꯨꯀꯣ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥꯗ ꯍꯥꯏꯔꯛꯑꯦ ꯊꯣꯏꯕꯤꯆꯥꯁꯨ ꯃꯃꯥꯟꯅꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯀꯔꯝꯅ ꯁꯥꯎꯔꯨꯅꯤ ꯊꯣꯏꯕꯤꯆꯥꯅ ꯈꯨꯝꯂꯛꯑꯦ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯂꯤꯟꯊꯣꯏꯅ ꯈꯨꯝꯂꯛꯑꯦ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯊꯣꯏꯕꯤꯆꯥꯗꯣ ꯇꯞꯅ ꯈꯨꯝꯂꯛꯑꯦ ꯑꯗꯨꯕꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯟꯊꯣꯏꯅ ꯑꯃ ꯈꯨꯝꯂꯛꯑꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯍꯥꯏꯅꯤꯡꯗ꯭ꯔꯕꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯣ ꯑꯗꯣ ꯅꯪꯉꯣꯟꯗ ꯑꯩꯁꯨ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯔꯤꯕꯅꯦ ꯊꯣꯏꯕꯤꯆꯥꯅ ꯍꯪꯉꯤ ꯀꯔꯤ ꯋꯥꯅꯣ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯑꯦ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯁꯟꯗꯦꯁꯦ ꯇꯥ ꯂꯩꯁꯦꯝꯕ ꯑꯩꯈꯣꯏ ꯍꯨꯝ ꯂꯣꯛꯇꯥꯛꯇ ꯀꯣꯏꯔꯨꯁꯤꯗꯅ ꯑꯩ ꯂꯣꯛꯇꯥꯛ ꯄꯥꯠꯇꯣ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ ꯌꯥꯝꯅꯁꯨ ꯌꯦꯡꯅꯤꯡꯉꯤ ꯊꯣꯏꯕꯤꯆꯥꯁꯨ ꯍꯣꯏ ꯆꯠꯁꯤ ꯌꯥꯏꯌꯦ ꯑꯁꯨꯝꯅ ꯋꯥꯔꯤꯗꯨ ꯁꯥꯔꯦ ꯑꯗꯨꯒ ꯃꯥꯒ ꯂꯩꯁꯦꯝꯕꯒꯤ ꯃꯔꯤ ꯑꯗꯨꯗꯤ ꯅꯨꯃꯤꯠꯇꯨꯗ ꯂꯤꯟꯊꯣꯏꯗ ꯍꯥꯏꯈꯤꯗꯦ ꯍꯥꯏꯒꯦꯗꯤ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯆꯥꯗꯣ ꯑꯁꯨꯝ ꯏꯀꯥꯏꯔꯛꯄꯗꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤꯆꯥꯗꯣ ꯃꯦꯁꯦꯖꯇ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖꯇ ꯋꯥꯔꯣꯜ ꯈꯨꯗꯤꯡꯃꯛ ꯏꯈꯤ ꯃꯥꯒ ꯂꯩꯁꯦꯝꯕꯒ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯤꯟꯊꯣꯏꯒꯤ ꯃꯦꯁꯦꯖ ꯑꯗꯨꯗ ꯄꯨꯟꯅ ꯍꯥꯏꯔꯝꯃꯤ ꯂꯤꯟꯊꯣꯏꯁꯨ ꯃꯦꯁꯦꯖꯇꯨ ꯄꯥꯔꯦ ꯍꯥꯟꯅꯅ ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯤꯆꯥꯒꯤ ꯃꯇꯧꯗꯣ ꯂꯤꯟꯊꯣꯏꯗꯤ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯩ ꯅꯨꯡꯁꯤꯅꯩ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯤꯟꯊꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯔꯒ ꯂꯣꯠꯂꯒ ꯁꯨꯝ ꯂꯩꯔꯤꯕꯅꯤ ꯃꯦꯁꯦꯖꯇꯨ ꯍꯦꯛ ꯄꯥꯕꯗꯒꯤ ꯂꯤꯟꯊꯣꯏꯗꯣ ꯊꯣꯏꯕꯤꯆꯥꯗ ꯀꯣꯜ ꯇꯧꯔꯛꯑꯦ ꯊꯣꯏꯕꯤꯆꯥ ꯐꯣꯟ ꯄꯥꯏꯈꯠꯂꯦ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯑꯦ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯍꯥꯟꯋꯥꯏ ꯈꯪꯅꯗꯦ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯈꯪꯅꯩ ꯍꯥꯏꯗꯨꯅ ꯇꯥꯊꯣꯛꯂꯤꯕ ꯌꯥꯔꯦ ꯈꯪꯉꯤ ꯏꯕꯦꯝꯃ ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯋꯥ ꯂꯣꯠꯄꯗꯣ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯂꯤꯟꯊꯣꯏꯅ ꯁꯥꯎꯕ ꯁꯥꯔꯒ ꯍꯥꯏꯔꯛꯑꯦ ꯊꯣꯏꯕꯤꯆꯥꯁꯨ ꯃꯃꯥꯟꯅꯕꯤꯅ ꯑꯗꯨꯝꯅ ꯁꯥꯎꯔꯛꯄꯅꯤꯅ ꯃꯍꯥꯛꯁꯨ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯦ ꯇꯥ ꯂꯩꯁꯦꯝꯕꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯗꯒꯤ ꯍꯥꯏꯗꯣꯛꯇꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯀꯌꯥ ꯑꯗꯣ ꯄꯨꯟꯅ ꯇꯝꯂꯦ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯤꯟꯊꯣꯏꯗꯣ ꯂꯩꯁꯦꯝꯕꯗ ꯐꯣꯟ ꯇꯧꯋꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯥꯟꯅꯅ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯅꯔꯕꯅꯤ ꯊꯣꯏꯕꯤꯆꯥꯗ ꯇꯥꯛꯊꯣꯛꯇꯕꯅꯤ ꯈꯪꯍꯟꯗꯕꯅꯤ ꯂꯩꯁꯦꯝꯕꯅ ꯅꯣꯡꯃ ꯂꯤꯟꯊꯣꯏ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯆꯠꯂꯒ ꯂꯤꯟꯊꯣꯏ ꯊꯣꯔꯛꯄ ꯉꯥꯏꯔꯒ ꯂꯤꯟꯊꯣꯏꯒꯤ ꯅꯝꯕꯔ ꯑꯗꯣ ꯃꯥꯅ ꯂꯧꯈ꯭ꯔꯕꯅꯤ ꯃꯥꯅ ꯈꯪꯈ꯭ꯔꯕꯅꯤ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯅ ꯂꯤꯟꯊꯣꯏꯗ ꯐꯣꯟ ꯇꯧꯕꯗ ꯀꯣꯜ ꯋꯦꯇꯤꯡ ꯂꯩꯔꯤꯕꯗꯣ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯂꯩꯁꯦꯝꯕꯅꯤ ꯂꯤꯟꯊꯣꯏꯅ ꯋꯥ ꯂꯣꯠꯄꯅꯤ ꯃꯥꯅ ꯍꯥꯏꯗꯣꯛꯇꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯔ ꯀꯨꯏꯔꯕꯅꯤ ꯊꯣꯏꯕꯤꯆꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯦ ꯂꯩꯁꯦꯝꯕꯅ ꯂꯤꯟꯊꯣꯏꯒꯤ ꯅꯝꯕꯔ ꯈꯪꯗꯦ ꯑꯗꯨꯒ ꯂꯤꯟꯊꯣꯏꯅꯁꯨ ꯂꯩꯁꯦꯝꯕꯒꯤ ꯅꯝꯕꯔ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥꯅ ꯌꯥꯝꯅ ꯆꯝꯅ ꯈꯜꯂꯨꯕꯅꯤ ꯂꯤꯟꯊꯣꯏꯒ ꯂꯩꯁꯦꯝꯕꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯂꯤꯟꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯇꯥ ꯂꯩꯁꯦꯝꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯊꯣꯏꯕꯤꯆꯥꯗꯣ ꯅꯈꯣꯏ ꯑꯅꯤ ꯈꯪꯅꯕꯁꯦ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯐꯥꯒꯤ ꯃꯥꯜꯂꯝꯃꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤꯆꯥꯅꯁꯨ ꯍꯥꯏꯔꯦ ꯅꯈꯣꯏ ꯑꯅꯤ ꯇꯁꯦꯡꯅ ꯈꯪꯅꯕ ꯃꯥꯜꯂꯤꯗ ꯂꯩꯁꯦꯝꯕꯅ ꯈꯨꯝꯃꯦ ꯈꯪꯅꯗꯤ ꯈꯪꯅꯩ ꯈꯪꯅꯕ ꯍꯥꯏꯗꯤ ꯈꯪꯗꯦꯗ ꯏꯕꯥꯅꯤꯒꯤ ꯃꯑꯣꯡꯁꯦ ꯇꯁꯦꯡꯅ ꯈꯪꯅꯔꯤꯕ꯭ꯔꯥ ꯈꯪꯅꯗꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯗ ꯂꯤꯟꯊꯣꯏꯅ ꯈꯨꯝꯃꯦ ꯅꯪꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯁꯨ ꯏꯃꯥꯟꯅꯕꯤꯅꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯈꯟꯕ ꯃꯥꯜꯂꯦ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ ꯂꯩꯁꯦꯝꯕꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯃꯥꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯈꯟꯖꯕꯅꯦ ꯑꯩꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅꯦ ꯈꯪꯗꯦꯗ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯀꯣꯏꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯈꯪꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇ ꯑꯩꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦ ꯌꯥꯝꯅ ꯄꯥꯈꯠꯆꯕꯅꯦ ꯌꯥꯝꯅꯁꯨ ꯈꯝꯃꯟꯖꯕꯅꯦ ꯑꯩꯉꯣꯟꯗꯁꯨ ꯐꯣꯟ ꯇꯧꯔꯒ ꯋꯥ ꯀꯌꯥ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯛꯄꯅꯦ ꯃꯥꯁꯦ ꯌꯥꯝꯅ ꯆꯝꯃꯦ ꯃꯥꯒꯤ ꯆꯝꯕ ꯃꯇꯧ ꯑꯁꯤꯗꯅꯦ ꯑꯩꯅ ꯍꯦꯟꯅ ꯈꯟꯖꯔꯤꯕ
ꯑꯩꯅꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯤꯕ ꯑꯗꯨꯕꯨ ꯑꯩ ꯀꯔꯤ ꯍꯥꯏꯗꯨꯅ ꯈꯪꯗꯦ ꯅꯨꯡꯁꯤꯅꯕꯗ ꯌꯥꯝꯅ ꯈꯝꯃꯟꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦ ꯈꯔꯁꯨ ꯂꯦꯝꯊꯣꯛꯅ ꯂꯩꯍꯟꯅꯤꯡꯉꯦ ꯑꯩꯈꯣꯏ ꯑꯅꯤ ꯈꯪꯅꯩ ꯍꯥꯏꯕꯗꯣ ꯃꯥꯅꯁꯨ ꯅꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯔꯛꯀꯦ ꯂꯤꯟꯊꯣꯏꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯋꯥꯔꯤꯕꯨꯗꯤ ꯁꯥꯔꯛꯄ ꯅꯠꯇꯦꯗ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯕꯗꯨ ꯏꯀꯥꯏꯕꯗꯒꯤ ꯃꯦꯁꯦꯖꯇ ꯍꯥꯏꯔꯛꯄꯅꯦ ꯃꯥꯒꯤ ꯃꯦꯁꯦꯖ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯡꯉꯦ ꯃꯥꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯩ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯦꯁꯦꯖꯇꯨꯒꯤ ꯋꯥꯔꯣꯜꯗꯨꯅ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯣ ꯇꯥꯂꯤꯁꯦꯝꯕ ꯅꯨꯄꯤ ꯀꯣꯏꯕꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯄꯤ ꯀꯣꯏꯅꯕ ꯅꯨꯄꯥ ꯈꯪꯅꯕꯁꯤꯕꯨ ꯑꯩꯗꯤ ꯑꯃꯨꯛꯇ ꯇꯧꯗꯕꯅꯤꯅ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯑꯗꯣ ꯅꯨꯄꯤ ꯈꯪꯅꯕ ꯅꯨꯄꯥ ꯀꯣꯏꯅꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯑꯩ ꯌꯥꯝꯅ ꯇꯝꯅꯤꯡꯉꯦꯕ ꯂꯤꯟꯊꯣꯏꯗꯣ ꯑꯁꯨꯝꯅ ꯀꯦꯁꯤꯜꯂꯒ ꯂꯩꯁꯦꯝꯕꯗ ꯋꯥ ꯀꯌꯥꯝ ꯍꯥꯏꯔꯤ ꯂꯩꯁꯦꯝꯕꯁꯨ ꯂꯤꯟꯊꯣꯏꯅ ꯑꯗꯨꯝꯅ ꯀꯦꯔꯒ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯂꯨꯅꯤ ꯂꯩꯁꯦꯝꯕꯅ ꯍꯪꯉꯤ ꯑꯥꯏ ꯅꯪ ꯑꯁꯦꯡꯕ ꯅꯨꯄꯥ ꯑꯃꯠꯇ ꯀꯣꯏꯗꯕ꯭ꯔꯥ ꯂꯤꯟꯊꯣꯏꯅ ꯈꯨꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯅꯨꯄꯥ ꯑꯃꯠꯇ ꯀꯣꯏꯗ꯭ꯔꯤ ꯈꯪꯗꯦꯗ ꯇꯥꯂꯤꯁꯦꯝꯕ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇꯦ ꯑꯃꯠꯇ ꯐꯥꯎꯕ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯨꯄꯥ ꯈꯪꯅꯅꯤꯡꯉꯤ ꯀꯣꯏꯅꯅꯤꯡꯉꯤ ꯑꯗꯨ ꯇꯥꯂꯤꯁꯦꯝꯕ ꯅꯪ ꯅꯨꯄꯥ ꯀꯣꯏꯅꯕꯗꯣ ꯈꯔ ꯇꯝꯕꯤꯒꯦꯔꯕ ꯅꯨꯄꯥ ꯀꯣꯏꯅꯕꯗꯣ ꯌꯥꯝꯅ ꯍꯩꯅꯤꯡꯉꯦꯕ ꯅꯨꯄꯥꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯦꯕ ꯑꯗꯣ ꯈꯔ ꯇꯝꯕꯤꯌꯨꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯗꯤ ꯂꯩꯁꯦꯝꯕꯗꯨꯗꯤ ꯂꯨꯖꯅꯤꯡꯕꯒ ꯊꯣꯡꯒꯥ ꯇꯦꯞꯀ ꯆꯞ ꯃꯥꯟꯅꯈꯤ ꯃꯍꯥꯛꯁꯨ ꯍꯥꯟꯅꯅ ꯂꯤꯟꯊꯣꯏꯒ ꯈꯪꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯄꯥꯝꯂꯤꯕꯅꯤ ꯂꯩꯁꯦꯝꯕꯅ ꯈꯨꯝꯃꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯥ ꯀꯣꯏꯅꯗꯦ ꯍꯥꯏꯕꯅꯤꯅ ꯅꯨꯄꯥ ꯀꯣꯏꯅꯕꯗꯣ ꯇꯥꯛꯄꯤꯔꯒꯦ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯀꯣꯏꯅꯕ ꯁꯥꯕ ꯌꯥꯕ꯭ꯔꯥ ꯂꯩꯁꯦꯝꯕꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗ ꯂꯤꯟꯊꯣꯏꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯛꯏ ꯌꯥꯏꯌꯦ ꯇꯥꯂꯤꯁꯦꯝꯕ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯊꯣꯏꯕꯤꯆꯥꯅ ꯈꯪꯈ꯭ꯔꯕꯗꯤ ꯌꯥꯝꯅ ꯏꯀꯥꯏꯌꯦꯕ ꯂꯩꯁꯦꯝꯕꯅ ꯈꯨꯝꯃꯦ ꯍꯣꯏ ꯃꯥꯅ ꯈꯪꯈ꯭ꯔꯕꯗꯤ ꯐꯔꯛ ꯌꯥꯝꯅ ꯇꯥꯒꯅꯤ ꯑꯗꯣ ꯃꯥ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯁꯨꯝ ꯈꯪꯅꯁꯦꯕ ꯌꯥꯕ꯭ꯔꯥ ꯂꯤꯟꯊꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯀꯌꯥꯗ ꯊꯃꯣꯏ ꯀꯟꯈ꯭ꯔꯕ ꯀꯌꯥꯗ ꯇꯧꯕ ꯉꯝꯂꯤꯕ ꯑꯅꯤꯅꯣ ꯂꯩꯁꯦꯝꯕꯁꯦ ꯊꯣꯏꯕꯤꯆꯥ ꯈꯪꯅ ꯈꯪꯅꯅ ꯍꯧꯖꯤꯛꯇꯤ ꯂꯤꯟꯊꯣꯏꯁꯨ ꯂꯣꯟꯅ ꯀꯣꯏꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯂꯤꯟꯊꯣꯏꯁꯨ ꯑꯃꯨꯛ ꯃꯃꯥꯟꯅꯕꯤꯒ ꯈꯪꯅꯩ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯃꯍꯥꯛꯁꯨ ꯂꯩꯁꯦꯝꯕꯒ ꯅꯨꯡꯁꯤꯅꯕ ꯇꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯅꯅꯕ ꯍꯣꯠꯅꯔꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯣ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯂꯩꯁꯦꯝꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯤꯄꯥ ꯑꯃꯁꯨ ꯍꯥꯟꯅ ꯃꯍꯥꯛ ꯈꯪꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯔꯟ ꯃꯊꯨꯝ ꯂꯩꯕ ꯌꯥꯝꯅ ꯂꯦꯝꯖꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯗꯅꯤ ꯂꯤꯟꯊꯣꯏꯅꯁꯨ ꯂꯩꯁꯦꯝꯕꯗ ꯉꯥꯎꯔꯤꯕ ꯂꯩꯁꯦꯝꯕꯕꯨ ꯄꯥꯝꯂꯤꯕ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕꯁꯤꯡ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯊꯣꯏꯕꯤꯆꯥꯅ ꯈꯪꯂꯛꯄ ꯇꯥꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤꯆꯥ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯄꯨꯜꯂꯛꯄ ꯃꯔꯨꯞꯅꯤ ꯑꯗꯨꯕꯨ ꯃꯔꯨꯞ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯔꯨꯞꯅ ꯃꯔꯨꯞ ꯍꯥꯠꯄ ꯍꯥꯏꯕꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯊꯣꯛꯂꯔꯦ ꯑꯗꯨꯒ ꯂꯩꯁꯦꯝꯕꯁꯨ ꯇꯁꯦꯡꯅ ꯑꯉꯛꯄꯅꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯂꯨꯅ ꯇꯤꯟꯅꯩ ꯄꯨꯜꯂꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯂꯤꯟꯊꯣꯏ ꯀꯣꯏꯅꯕ ꯍꯣꯠꯅꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯂꯣꯟꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯀꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯔꯣꯟꯕ ꯑꯣꯏꯅ ꯊꯝꯕ ꯉꯝꯒꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯈꯪꯂꯛꯄ ꯇꯥꯕꯅꯤ ꯈꯪꯂꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤ ꯃꯁꯤꯕꯨ ꯅꯨꯡꯁꯤꯅ ꯄꯨꯜꯂꯤꯕ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯆꯠꯂ ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯃꯥꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯤꯔꯕ ꯇꯥꯟꯐꯝꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯅꯤ ꯃꯕꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯈꯨꯗꯣꯡ ꯆꯥꯔꯒ ꯂꯣꯏꯔꯦ ꯅꯪ ꯋꯥꯕ ꯋꯥꯗꯕ ꯅꯪ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯀꯩꯁꯨꯝ ꯈꯪꯗꯦ ꯑꯩ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯈꯜꯂꯤꯕ ꯃꯔꯨꯞ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯔꯨꯞꯅꯣ ꯑꯁꯤꯒꯨꯝꯕ ꯃꯁꯥꯒꯤꯇ ꯈꯟꯕ ꯃꯔꯨꯞ ꯑꯁꯦ ꯉꯁꯤꯃꯛꯁꯨ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯃꯇꯧ ꯀꯔꯝꯅ ꯊꯣꯏꯕꯤꯆꯥꯅ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯩꯁꯦꯝꯕꯒꯤ ꯃꯔꯤ ꯑꯗꯣ ꯈꯪꯂꯛꯈꯤꯕ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕꯁꯤꯡ ꯑꯗꯣ ꯊꯣꯏꯕꯤꯆꯥꯅ ꯃꯇꯧ ꯀꯔꯝꯅ ꯆꯤꯡꯅꯈꯤꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯈꯪꯕꯤꯔꯒꯅꯤ ꯁꯣꯏꯗꯅ ꯃꯇꯝ ꯑꯗꯨ ꯉꯥꯏꯃꯤꯟꯅꯔꯁꯤ